Matamgi Manipuri Wari YouTube channel asibu tabiriba khwai pumnamakpu taramna upchari ngasi amuk laubirasi love requite Ningthouja subatangka nupi ani amaga truck amaga accident thoklaga leramba duda makhoi ani sangsilaga yenglubada premiga somiga leimaida ikhing tana taraga leramba duda prem tomthingi makut paiduna chingthokli ngaihak leibaga ambulance tawraga makhoi ani du pukre makhoi ani su university changdana park amade changsilai prem su premi nungsinaramba kaubanina magi nungai tabada tomthinna lengjumda tharaduna prem kasu khanganu nangna dumaina tawraga ai nungaite sibasidi aigi khutta puraga lerabani makhoi su sida siganu na lerabadi adum siroida karigi nungai tribanu prem wahi amata khumdana tumina family Department manung dasu premi amari somi makhoi ani gi accident ki maramda wari sanari nungsidre haiduna mayamna hainarabasu asigumba laibak thiba thodok thokpasida karamnadi nungai rugani hena nungai tribidi minaga athebigani athebina moibu kamai dorino minana class yobala puda to boirini mase aina sum khanbada premi na gari thobagi oirini ma gari thoba hitabani Pari, amabu orasu, hospital chaluse. Hoi, chaluse. Makhoi ani class sanglamdana hospital changsilai emergency ward ta changsinduna reception da leriba nurse adudon sinduna. Sister, hauji gari activa amaga truck amaga thingjanabada soklaba mi ani dubu. Oh, oti da pushin kibani adubu makhoi ani mak leitre. Athaibi mina makhoi ani onthorakpada mamanabi ani adugi thawai yaudraba hakchang sing adu intholaki premi gi mama manau nupado mawongdu ubada athaibi kapkano haibi yaraktre makhoi ani sathuna changsimba sungamda tumina lepliba khongfam adura lehori aduba mina di premi gi mama gi manakta changkhiduna makhoi ga pulap chatkre aduba athaibi di thawai nungaitana ward adudagi tholaki Haukiba thaudo kaya da langminna kiba singdo mamitta urakladuna mamanabi ani gi maithongdu urakli chatpa ngamdana park aduda changsilaga famladuna wakhalamada mangli magi lengjumda thinglakpada athoibi mai leiragi yenglubada memi nakanda famlamba duda famlambadagi thuna hogalai memi suno fitawna kaygi hogalino phamusida ayubada ngakano ai memi oh Nang koglin phabanai habase khangrabo mayam kuina naruri khangi adoi che magyan tarabo tare ngarang chalubada tare ado nang sumagi da changlaga wari sanarusira iche haina kauzarage iche yarni ai changlarogi kaigi changloi doribanu law changuse Memina athaibi bunamdana koglin phabagi kada pushilai koglin phabasu hogalame memi changsilapa ubada nokfetawna kaidi chaluino ising lorubani kanano nangna lakminariduna nang khangrabo athaibi ni nangga lakminaraga aina kamaina khangduino oh ai cousin samani masida check amalapa adura thengnarapani oh adu memi ai amta hogatke washroom phawbadam ta sambiyo hoyai memi magi manakta changsilaktuna tapna hogatpiduna washroom na changsenki memi thuna thoklakladuna athoibidon sinduna athoi nanglana logano magi kokda kitang sokibagi ai faw maga hana tine haiba kawkre aduna nang waroganu ko warodi che kaigi waroduino adu che ai chalukige ngai ko chatkino ai horen thinbige mungsiam ngali aina thokibada masenaba mi leitre adunani ai thanda sum leibisu nungaite hainari da koklen su washroom dagi thoklai koklen nang kai janinge ai leirugi leramo yarni ai kemda janingde ado ai dilame ba kai no khara lauruge ai gi nawnu pisiga leminaramo koklen athoi bi de yengna masikanano ai kok ngauri haima ai kajine haraga Hoine, ado ngarang ina gyan tarapada aigi nakta lerambadada Memi kari khumsigena khali sumdawa aiga mamaga indum charani gala ena thokibadada masoiga lakpane mali hobani aduda werini ado ngahak leramoba ai chana baloruge
Mimi nokfet tawna Thoibida yenglamnaga thokre Athoibi sofadura famlaga koklin phabagi mataw aduda pukning nungshirei ukini khanduna thuna pirang adu taithokli koklin phabasu hiplaga leibaduda hogalakke tawbada ngamdrabada mana chensilakduna hogatpigena makut pairubada kanthoklai sorry yani aidum hogachagi hairiba haiduni adubu hogatpadi ngamdrabada Athoibina namdana hogatpire koklin phaba hanne yengdana thanks Wahasi haraga nakanda leiriba novel do paraga leikre memi su chanaba lawraga nokmi taradana nang hogalaba ai hogale sum hipaga leibase hainadraba kai novel no pariduba cover do haifet yenglaga one day life will change oh aidi novel ga paba sangdida adu memi nang sida horen leisidana kai gino haise Sum Jose lay harasu ay mapanipan thokning bada kaubada moidi tadaba yawi adunani ado ising thokningi Memi na layriba cup aduda ising do hayraduna piri Frit salas sasira chase Memi spoon tawduna chana badu inbiri makoy anigi matawdu yengba ngamdraba mali thuna Athoibi kadudagi chenthoklabaduda Memi sentora e Nupi ani do chenthokibada koklen phaba sor sangna honduna Aina ningkiba tawkiba khuding amata lemna tokloi thamoida phawkiba chaina khuding nangi nafamda sphangani Flashback Athoibi hotel manungda changsilakpado koklen phaba nofit tawna leibado uribani Athoibi reception adura lepladuna staff aduda ngangliba singdo khangdaba natte uribani koklen phaba nokmi tawduna table da leiriba bell do namdi chowkidar dusu changsilai Sir kari takpigadaba Amardo amta changalo Pani sir Amar su changsilai Sir kari takpigadaba Akoi hotel da nungtigi lakliba nupido maming kai kauge Sir Athoibi kawi kaigino Yam thuna aigi kada changhalo Sir kari maramgi Koklin phaba khanglaw lawrai Noi maram yam pambro Oh sorry sir Amar thuna thokiduna Athoibi su changsilai Athoibi na tawriba mawangdo koklen phabadi sawningwana loirabani Hauzik phaba nangi lichatu hongdreko Athoibi chairduda changsinduna machinda sariba chewing gum do kamthokli tawribado koklen phaba loina uribani khanglibani khangsinadana tawriba ngaktani Athoibi nokfit tawna da koklen nangse chen sem tawre sumaini tawrungani haiba aidi thajade ado nangi minaya ni do yam usti nakhoi gi staff sing su yam phate nangu na hande Koklen phaba nokfit tawna drawer dagi magi card to puthokduna se aigi card ni sida phone tawraklaga paw phone se hoi ado sisi dadana adum paiba natra hoi paibani Athoibi na thokibado koklen phaba mamit khani yengleduna nangi na thakta aina laman singba horabani function numit ki thaudokni Athoibi na mamanabi single loinana phaminaduna leiribado mana changsilapada uribani Koklen phaba nokfit tawna makoina famliba jagada samjinduna ngangliba sakliba mayamdo loina taraduna Amarda Hauji khudakta phone chenko Phani sir Koklen phaba phone chen kiba mi adusu call taraktuna Sir hauji phone se adum thinjaro haibra Hoi thilo aduga fazana pack tawraduna puro Ashumna phone adusu pack tawraduna pikibado Athoibidi harauna wari sanabado uraga karimnaba minok amaga nokleduna nashon pikna Athoibi nang aigi kutta taribani haujikti nang aina para amari tambibagi ahoba chapter ni Set you bar Koklen phabana hairakpagi matung inna magi bodyguard singdo achamba firol set aduna mafam adura leiribani Ekoi sir Koklen phabna haidubu sinupishini Sinupise karam tawge haiduna tharaklibani e nupi se masakti fazana faze he kaigino sir nupi sida asumna tawshiba sir da soidana nupi sina ne kanyam tarongani nupi se sir na magi maramda thigat ona thigat pada nupa singbu them duna moidagi paisa kotlaba matungda hundoklambani o aduna takpadi moida nuksibagi masak khangde haibani fare dudi nupi singdo laklaga tambi batabani Cherak aduda Athoibi hoisu makoigi lambi fauroga chatkibani tawriba mataw aduda makoigi maraktagi nupa amana
Hi girls, kay chatuino. Athoy bi nok fit tawna bahar da changdoi ni. Adudi noy ga changminase. Aw, yahi changminase. Nupa duna athoy bi gilang jumda konsilak pa da athoy bi law khalai. Kaino aduk lawri dubo. Aina nakta nangna larisidi. Tanja chana koklin phabu sangshilakduna makhoi bukan kiba. Nupa singdo koklin phabana chatkra haina sign tarakpada nupa sing adu chatkibasu. Koklin phabu chatkibaga somina athoy bidon sinduna. Asibu noigi sai koklin do natro. Aw, mani. Matam kuina degi hauna athoy bibu bodyguard singi mateng degi koklin phabana athoy bibu senaduna lakliba. Mahakna mafam asida lakibasu sigi maramgini. Amuksu memi thengnakibagi mangonda chawba mateng ama phangkibani. Flashback end. Nuklamba maithongdo nanghauroi matagumna pirangsu chentherai makut anina mamaido khumjinduna. Nang aibudi waroganu ko thoi. Somdana thoibi khangba ngamdana kapli magi mataw aduda memi nungaitraduna. Nang kaplabo thoi. Iche, ai mana tawribase karino, ai yam wai. Se, adumaina khangano. Ma suidana gyan tarakini. Se, kapkano. Adui saru magi hanagi memory do laknaba honase. Mana kaigi nangi wakhal kaugani. Che, ai chatlukhige. Adubu che, magi award pa lairakpada aingona pau phawbirau ko. Magi number piramladuna memi satkre athoibi chatna chana haukiba thawdok khara mamita urai. Athoibi masa sontharakpadagi hospital da pukhatlibani doctor na drip kapladuna hiplingaida koklin phabasu chansilai. Sanahal jangsilakpada koklin phaba leirambaduna hainadaba mityeng amaga loinana. Ibungo, nangdi sida kaidawba laiba? Ima, manai haibduda aisilakpani. Oh, Jerak aduda thoibisu gyan taraduna haugalai sanahal jangsilaktuna. Ma, hakchang khara nungairaboi chabo. Hoi, nungaire. Phare, aisu doctor na hidak khara leiru chona harise amukta leirukige. Sanahal thokibaga koklin phaba athoy bigi manakta changsilai. Athoy, nasa khara pharabo. Nang kanano, aingona thenglakano. Chakho salo. Judatnaba nangna aigi mangda leplibasibu nang kana warige. Hairingaituda athoy biga koinaba nupadu sulakladuna athoy bigi seba tawribado koklin phaba mitkuptana yengduna kapli. Mayum yoraduna cab driver aduna athoy bidi yengduna. Ichan, yumsisida warabro. Athoy bimanglaga leibaduda amukasu konkalapna. Ichan, yumsisi warabro. Athoy bisu khangboi lakboi. Mani. Athoy bi hobe tawduna paisa du piramduna thuna thongana changsilaktuna hikna kapli. Dada, aibu karigi asuk yamna wahalibano. Ai yamna wai. Chainase khangba ngamdi. Dada, nang yamna phatte. Karigi aibu sumna otlibano. Thonganda kappa yaba kaplaba matungda imungda changsinkibadida jit magi nupidon sinduna. Sana, handak dina cha nupise mawong mai tawi kaidoba yawrabazano. Numidang khudingi susutana makhostai amade yengi unglaga leirami. Khangdi moiba aina su hanglabani adubu khumu yadi. Nacha nupise nupaga koibro. Koklin phabaga koini jitsu ngaglapna konanu koklin phaba haibo. Meniagi chairman koklin phaba nahan muksu sidana cha nupi thil ambado. Jit khanglaw lawrai. Hai, karino no matang thengnabagi thinbiramadubu adumaina haibiyabro. Karino mamanoisu ngorakanuko. Sanahal su mapuroibana cherakpadu tumina laikre. Somdana minasu premigi mathau pangthokpa loiraduna mayumda hannaba sem sari. Premigi mamadi yengba ngamdre manau nupadron silaga. Bungo, kay haigi che. Ngasigire yamuk chalukigi hayeng laki. Hoi che. Ichena ikhoigi damakta lakpibase ai yamna nungai. Ibungo kapkanu siba haibase aikhoigi laibakta thetuna laikhrabani ahana kongi wani magi matam loiduna chatkiba ngaktani. Mamaduna kaplaga imagi bema nangna imada hairamba singdo ima ngasi su kaudriye
Ima nangonda chairoye imagi bema. Mina mamagi mataudude hikna atiyada yenglaga kapli begtagi ayawa paisa khara lauthoktuna ibungo sine yumgi kaino leiro ai chaluge ko. Mina kapna premi hoidagi thoklai arakpo to matongladuna mayumda yausilai. Makhoigi thonggalda gari ama leirambaduna kanagino khana changsilakpada ure magi mapuroibaga manembokka leirambaduna maithongda nofet tawi. Masa nupadusu harauna chensilai. Mama tu babaga bubokka laiba. Hoi ado mama se mangkumure adunane ngahak ngaroko. Mina mama don sinduna Ima ai mangkumure aduna tulsiga ising amta pibiro. Mama aduna imungdagi phanek phirol lauraga tulsi bongda lairiba isinga tulsiga lauraduna masado sengdokladuna maninglomda changkiduna phirol hongladuna mangolda karai. Mina nokfet tauna manembokta onsinduna makokta fi haifet kupladuna kurumi. Magi matau aduna manim oibi mahakti ngakpana loikre asumna taudabani. Mina manim oibi mahaki manakta changsinduna Namau ngakpiyo ima namau lale namau ne imada hairoidaba tauroidaba thabak kaya mas taukre aibu ngakpiyo. Mapure bedesu onsinduna Tamo ai lankre aibu ngakpiyo. Mapure beduna no fetawna nangbu kaya chatluino. Tamo ai university de chatlubani adubu ai gatinabi manabi ani accident amada laitabadagi makhoi de chatluraga magi mathau mangam loraga halakpani. Tamo gai maga lakpirisibu imana laklise masu ningmagi lakpani adumina angangse nongningda puruge yagadra. Mina su mapure bena hairaklibaduna no fetawna Hoi, yaye, karigi yaridorino. Mama machado punna imungda changkiba duda mapurebadusu magi kara changsilai. Mina, ai nangwanda wamta haige haiduna changlapani. Nang saunuko. Kaigi sauduino. Nang ai hanjinaba yaramabadi nungaidoniko. Nang kari sukhangano. Hoi, ibani hanjinaba yadre adu oirasu ichase seminase. Aishu nupi thiroi nangsu atopadi yumpan ganuko. Tamo aduga nangli lairik tambagi paisa ke kawa alabasu aingonda hairo jingnaganu. Nungaiba paw musu haibigi ai thabak to hanjinba thama pan hairakle nangonda paw tamningbani adubu number leitabadagi haidre. Mina mapure bagi wahai duda pirang chentherai mapure basu magi mong duda konsenduna ngihak kapminai. Asum na ngahak leiramnaga machanupada puraga chatkibadu yenghauri. Numidang wairam oisilaktuna imung manungi thabak tauribani. Bima kanano nangi namanabi leitre haidubo. Ma university punba imanabini. O karamna leitriba. Ngasayu pung mapanda thokibe accident dudi leitabani. O nungaitene. Ibungos thabak halaktrungaisda chak loisilagi angang chatkibase pungchi hekchi. Hospital da Memi numidang wairam oisilakpaduda chatnaba sem saribani. Koklen ai heyeng amuk lake. Hoi yayi. Memi chatkena tholakpada Dr. Round lakpaduda masu chatpa yadadana mafam aduda leiribani. Dr. Singna mabu check tauri Koklen phabasu nokfet tawna. Doctor ai hakchang sibu ayambana di fare adubu hayeng faudi sida leiro hangchitagidi yumda hanbagi discharge irage. Yam nungaijare doctor. Doctor Singdo chatkrabada Memi sedum chatkre. Memi hek chatkibaga tharakliba message singdo yenglingai thuna phone toge torakpada magi room gi thongda hangdorakpada toramba phone adu slepkre. Jo sangsilakpaduda Koklen phaban nokfet tawna. Nanglabo. Hoi tamo se haira singme tamo charo. Adu tamo chemi minute ambada hangchi discharge torni hai chumbro. Hoi chummi ado ai ngak ta pathagi nang tumina layuko. Somnana Boris library da larik pari bani mayumdadi nongmata larik pabi banate. Madi mayumda larik pabagi mahutta ayambana library da changnaga pari bani. Kanada su haidokte phanayam langlurasu nongmata library da changdaba numit yaudaba nate. Pung ahumdagi parakpani adubu ngasidi pung yengrubada pung 3 taramdore. Library da leriba nupa adunasu magi manak changsinduna.
Bungo, nang balarik pa baloy jibo. Lore kaka, mi loy chit krabo. Hoi, ay sunang na thawai yaw na larik pa baduda hai bangam drabani. Hoi kaka, loy silagi. Boris tu na larik tu loy siladuna mafam adudagi thawla e, library da laiba nupa aduna su thonglon silamduna tung thamang ta thokminara e. Nupa adudi cycle loibanina amadi nong sumangli marli torokpa aduda Boris tapna nupa adugi manakta changsilaktuna. Kakagi yumse kaidagino nacha thinjaramage nongsu makumakup tarakpa hore. Ibungo, aigi cycle sina karam tawni. Cycle sina gari maningda hapada chanbra yanglase natrasu mathakta pullaga purase. Nupa adu sumagi lam lapaga amadi nongsu makumakup churakpa aduda masu yare. Boris na magi gari mathakta cycle da hapladuna nupa aduga loinana yumda thinbirae. Chairak aduda nongsu kanna chutharakpadagi chatpa yadana ngaihak mafam amada gari do pallaga lairibani. Nong khara khara patharakpa dwaida gari do amuk thauraga lakpada magi gari diki mamangda light thanjilakpa aduda Boris brake khangpha phai. Gari adudagi thuna kumtharakduna gari gi thongdo hanglo haiduna sign torakpada Boris su miyoi sing adu kiraduna gari gi lock hanglobada ahal loiba nupado gari dagi chungthagibaduda Boris su ngakna yenglai.